Chahi ani helaba irang asi loisinaba tongan mahiram singda Coordinating Committee on Manipur Integrity (COCOMI), All Manipur United Clubs Organization amuko amasung Federation of Civil Society Organizations Fox Manipur gi apun mamihut kangbuga ahan boy na ngasi Ministry of Home Affairs ki makok thongba official singa New Delhi da UNADUNA wari sanakre ngasi ayuk pung 12 makai tarakpa matamdagi CSO singi apun mamihut kangbu aduga wari sanaba hoki wari sanaba duda COCOMI gi maikai dagi lupasi gi convener yauna miyoi taret amuko gi oina lupasi gi advisor yauna miyoi taret amasung Fox gi oina president yauna miyoi mangana saruk yaki haire New Delhi da ngasi wari sanakiba duda thokliba irang asi loisunaba tongan buafam sing puthoktu khanakiba loinana CSO sing gi maikai dagisu National Highway sing da ningthina chathokasin yahanba lomi sing na lobukta thabak inkhang subada khudong thiba thoktanaba ningthina ngak senba state asigi interest sokpa yaba thabak tawdanaba yauna wafam kaya pukhatki hairi adumoinamak hena kuppa maroldi hauzik fawbugi oina fangba leitri Panba yabadi irang asiga mari leinana chahi asigi April mangada maitai amasung kuki gi CSO singi marakta Ministry of Home Affairs na sinduna New Delhi da wari sanaki madugi matung mi kuntaretana COCOMI amasung Fox gi mihut singna ministry gi official singa wari sanaki makha chatharakpa khongthang oina ngasi asina CSO ahum gi apun mamihut kangbuna ahan boina ministry asigi official singa punna UNADUNA wari sanaba oiri